Ako'y isa-isa kayumda. Ako'y isa-isa kayumda. Ako'y isa-isa kayumda. Ako'y isa-isa kayumda. Yumda sangbayari habigi wadarama. Yumda sangbayari habigi mingkakpa. Ako'y relief camp nagi mingkakpa. Security matik sana. Ate kay nang mabayumsing. Relief camp tagi ming kaktat pirabani akhoi isa gi yumda hanjanjarage haiba wafam duni akhoina thamjaningi wafam se security matik chana pibiro ado ate akai leiriba yumsing se samjanbiro aduga yumda changba yare haibagi mari leinabo authority haiba tare akhoigi governor natraga chief secretary na order ma thokpiro akhoi changsanjarage masinatana kanogi cookie singna amuhna akoida attack tawhala aroi haibagi thajaba ma pibiro madu oragadi akhoi yumda changsan laga leijarage madu natabida kanogi madugi order su thoktaba adudagi kanogi semjan su sajan bidaba aduga relief camp dagi ming kakthapira agadi akhoi kanogi ngasidagina numit mangani bhogi manung sida sarkar sina miyeng changbirak tragadi akhoi akan ba khongjang changsalakani haiba wafam jini thamjaningi se loinana panchayat gar relief camp sikhak tang natabida Phayang high school da hanadagi inmate oiduna adum leiraba mafam sidadi inmate ki kanogi seat capacity haibetare chandabana maram oirkanda private ki farm ama haibetare smart salai gi private ki farm sida akhoigi imung taret amasu changjafam lauduna leirakhibani hariba imung taret ase kenogi chakthung pithung adum sarkar na pirakhiba lei adudagi moina dambur nungbur tawraga semjen bikibasu adumak leibani adubu hojik rule ama lae PR lae rule ama la kandadi moigi rule ta yaude habani kenogi private farm da leiba yaroi habani adubu private farm da leiba yaroi haiba oitaragadi akoigi mingse kakthat pidabida noi private farm da leiba yadre hojikti noigi mafam ama sinbirage haibasu natabida hekta kanogi ming oina kakthat pikiba haiba tare panchayat garda leiba inmate singa aduga hojiki salai da leiriba inmate singiga puna imung pun nipan haiba tare mi chamaga primary se ming oina kakthat pirakpa adudagi akhoina masi yumai chakiba mi singsu yauna kakthat pirakhibani adubu akhoina wakacharuba matamda khudakta yumai chakiba singsidi hek nungan baga wakacharuba nungan baga imung taret ama lokhat piki aduga lemhoriba akhoigi imung punipan romasi kenogi yum ate akai mayam ama yauri dudagi tektaba kaidaba mayam ama yauragasu kari haibetare kenogi hek red zone da leibana maram oirkanda changsallaga leiba hojimak ngamdana leiribani hairiba changsanba ngamdana leiriba akoigi inmate singsibu matau karamna kenogi relief tagi ming kakhat pirakpano maram se akhoi tasengna khangingbani aduga authority singna haibadadi Phayang da inspection lakpa matamda leiramdabadagi kakpani kakham thokpagi kakpani habibani adubu Phayang high school da only chama yangkhai khaktani makhogi capacity se aduga kano punna Phayang high school da leirise 340 ni ming oina leirise adudi
$150 $340 leisalagadi kanogi hendokpasingdo mari leinabasingna mafam ama sinbigadra harga ming oina kakthatlaga taktopirakpa haibatare tasengna nungaitaba phawi masi athuba matamda mijeng changbiba mari leinabasingna mijeng changbiu akoi relief ta kanogi amuk hanna kanogi review tawbiu haibatare karigumba tawraroi haitaragadi ngasai akoina mathakta panjakriba kanogi akoigi security matik chana pibiba adudagi isagi ate akai nangkraba yumsing haibatare semjanbiro security matik chana pibiro adudagi no yumda hanjanbai yare habigi order ama mari leinabasingna thopiro adudagi daita khudimak mari leinabasingna pubirani hairakanda akoi yumda hanjanjage madu natri fawbadi akoi athuba matamda relief camp da mu hanjan hanbiu karigumba kanogi akoina inmate singsina haijariba awabasu ubi dabida taina onaba sum tasanna dabida sum leirakpa oiragadi akoi kanogi soidana waraunarakpa henmalakpadagi chapam thapam leiraktabna maram oirakanda akoi lamjau thoktuna akanba khongjang changsalakani haibase aroibo oina thamjage aigi ming angom dijendro aduga hojikna panchayatgar relief camp da inmate oina leijabani akoigi hodokchabada haitare haukiba 23rd May 2023 gi Churchampurdagi horakiba kanglupi irangsina maram oirakanda thangnaba numit haibatare 4th May 2023 da kangchupta santorakpa haitare irangse sina maram oirakanda kangchupta leiba khunja sing leiba ngamdabadagi chenthongnarakuna 5 May dagi akoigi Sengmai AC gi honorable minister akoi Haikhamdinguna panchayatgar relief camp se hangdokpiduna mafamsida changsafam lauduna leirakhibani hariba akoigi panchayatgar sida akoi kangchupki khunjasing leirakhibasi kangchupta kuki singna hanjanna attack torpana maram oirakanda leifamse khudong chadabna maram oirakanda kanogi tongan ba sarkarna hangba relief camp haibatare mantok yufam kurkhulda leiba adudigi Phayang High School da hangba relief camp da tongan ba mioi sing panchayatgardagi relief camp singduda leikibani adubu akoigi relief camp sida matamduda akoi 110 khaktang ngaihau khibani adudagi 11 November 2024 gi ahing sida kukina drone bombing yauna kana attack chathrakuna maram oirakanda akoigi relief ki authority singna panchayatgar relief asi mafam se sadre red zone area da oibana habirakpadagi Phayang High School da hangliba relief camp sida akoigi inmate 110 si pulap shift tokthokpi khibani adubu akoina shift tokthokrabasu Phayang High School relief camp sida hangiba Phayang High School da hangiba relief camp sida di ngasagi capacity je chandabana maram oirakanda akoigi panchayatgardagi changsal iba inmate singse leifam chankhide adubu matamdugi yanaba haiduna kanogi panchayatgarda leiramba kanogi mafamsida hojiksu adum lengdana leiri Phayang School sida leifam chandabagi maram oirakanda adubi ikhang khangaudana handakki 2025 ki February 25 ta last week ta haitare February last week ta ikhang khangaudana Phayang High School sida inspection lakpana maram oirakanda maduda leiramde habigi damakta akoigi miyoising asi imung kuntharom haibatare mi 130 Phayang High School relief camp dagi ming kaktat pirakibani matamduda akoi leifam chandabadagi akoigi panchayatgar sida dumak lengdana lei panchayatgar sida di inspection je yoro amkhide masi tasengna akoina nungaitaba phawi haijaningmadi hojikse kangchupta leiriba khungang pikraba khungang sida kanogi khuntang khai ma henadi kuki singna yumsamai thadok pikrabani aduga thahodaba chaktaba khara makhaisu adum ate akai na maram oirakanda changaga leiba ngamdana hojipho adum leiri panjaningi ba wafamdi lansina loire haibasu nataba nakhai ama sengna lanse loisanbasu nat tringai sida akoigi changbasu ngamdringai sida panchayatgarda leiriba relief camp gi inmate haibatare
ꯌꯨꯝꯊꯣꯡ 30 ꯔꯣꯝꯁꯤ ꯃꯤꯡ ꯀꯛꯊꯠꯄꯤꯔꯛꯈꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯔꯤ ꯃꯔꯝꯒꯤ ꯀꯛꯄꯤꯕꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯤꯡ ꯀꯛꯊꯠꯄꯤꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯕꯤꯕꯅꯤ ꯌꯨꯝꯗ ꯆꯪꯕ ꯑꯩꯈꯣꯏ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯪꯅꯤꯡꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯅꯤꯡꯉꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯇꯩ ꯑꯀꯥꯏ ꯑꯣꯏꯈ꯭ꯔꯕ ꯌꯨꯝꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯀꯨꯔꯤꯇꯤꯁꯨ ꯄꯤꯕꯤꯗꯅ ꯌꯨꯝ ꯑꯇꯩ ꯑꯀꯥꯏꯁꯨ ꯁꯦꯝꯕꯤꯗꯅ ꯀꯩꯅꯣꯒꯤ ꯔꯤꯂꯤꯐꯇꯒꯤ ꯃꯤꯡ ꯀꯛꯊꯠꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤक ꯀꯗꯥꯏꯗ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯩꯈꯣই ꯍꯧꯖꯤक ꯄꯟꯆꯥꯌꯠꯒꯔꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯁꯔꯀꯥꯔꯗꯒꯤ ꯃꯤꯡꯁꯨ ꯀꯛꯄꯤꯈ꯭ꯔꯕꯅꯤꯅ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡ ꯍꯧꯖꯤक ꯐꯪꯗꯅ ꯂꯩ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯝꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯒꯣꯗꯥꯎꯟꯗ ꯂꯩꯖꯕꯗꯣ ꯄꯣꯠ ꯆꯩꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯔꯒ ꯍꯤꯡꯖꯕꯅꯤ ꯍꯧꯖꯤक ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯤꯡꯁꯦ ꯀꯛꯄꯤꯗꯅꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯤꯁꯤꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯃꯃꯥꯡꯒꯤ 13 ꯃꯦꯗꯁꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤक ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯃꯨꯛ ꯂꯧꯖꯕꯅꯤ